Manipur Top Channel dagi maru oiba paw khara khatang update tawjage ngasi phongkhiba si phongsinga ngasi thokpa thokdo wathokthagi Apirl gi tang anida C19 gi update hana tawjage India gi sikhiba masing humphugoni toy sukhre aduga lising ani ga cham ga tara humdoi positive oire Lilong dagi ama positive oiduna Manipur gi ani sukhre Lilong da mi changba thokpa thingkhre hayeng ayuk pung mapanda Prime Minister Narendra Modi gi video message ama laibak miyam da thadorakadori Malayam gi oina sathiraba laina C19 na sian kiba migi masing lising kuntraga ni panga sahunga taraga mari sukre laina asina naba migi masing na lak mapan ga lising yengkai ga sani panga marfu ga taruk yokre India gi oina su laina asina sian kiba migi masing humfuga ni to shurai positive masing na lising ani ga sam ga tara humdu yokre India gi oina ngasi inau nobo miyo yangkai ga mari positive oire Masigi manungda Maharashtra da mari Rajasthan da taraga mathoi Karnataka da taraga mathoi Andhra Pradesh da kunga mathoi Haryana da mari Punjab da ama Manipur da ama amadi Arunachal da amani Manipur go enesu Delhi gi Nizamuddin gi tharom da saruk yaroba Lilong da gi sai humpu go mangarom suraba miyo ama positive oiduna hauzik phawba da puna miyo ani positive oire Assam gi oina di ngarang phawba da miyo taraga turuk positive oikrabani miyo tara turuk mak Nizamuddin gi tharom da saruk yaroba ngaktani haina Assam linga ki Health Minister Himanta Biswana Fongdok kibane amaromda Manipur gi ani suba positive oikiba miyo adugi laifam Lilong da mi sangma amadi thokpa khudaktagi athingba thangkre hairi Thawal gi Deputy Commissioner N Bandana gi order amagi matung ina Lilong area da khudaktagi sil toksinkre hairi Lilong gi sil toksinkra ba mafam sing adudi Jama Masjid Road Ngangau Road Boya Salam Road na singmani loinana mafam sing asida miyam punbasu athingba thangkre athingba thugaiba sing section samaga marfu nipan of IPC gi makara action lakhot-kani hairi Leba asigi Prime Minister Narendra Modi ne su Chief Minister punamak anirak suba oina video conferencing gi kuthangda wari sanakre wari sanaba asida Home Minister Amit Shah Defense Minister Rajnath Singh su saruk yakhi video conference asida Manipur gi Chief Minister N Biren su saruk yakhi baga loinena Health Minister N Jayanta Kumar yauna lenga ki makok thongba official sing su saruk yakhi ngasigi video conference atuda Modi na Chief Minister sing da hai testing isolation amadi quarantine tawda aikoi gi ahanba khongthang oigadabani aikoi puna lanthengnaraba matamda ta laina asi maithiba piba ngangmane laina asi maithiba pibida state singna su suggestion piraknaba PM na khangan khi loinana lockdown loikraba matungda Chief Minister singna command plan gi khongthang lokhotnaba wafam thamki leba asigi miyam da Prime Minister Narendra Modi na hayeng ayuk pung mapan taba matamda video message ama thadoklaba yai haina NDTV gi report amana hairi video asi hauji pak sana sandorongli ba laina laisa C19 ngamari lainarba yai hairi ningsingba yai PM gi ahanba laibak miyam da piba pausel da janata curfew lokthokibani ani subuda nimit kun gama thoini gi lockdown lokthokibani hayeng asi su laibak miyam da karigumba khara disoidana lokthoklaba yari amaromda Congress ki oina su hanagi Prime Minister Manmohan Singha INC gi President Sonia Gandhi amadi hanagi Congress ki Chief Rahul Gandhi na video conference ki kuthangda CWC gi member singda wari sanakre hairi Delhi gi Nizamuddin mifam da saruk yaroba lamdam asigi miyoi sing hauzik quarantine tawduna thamlibani C19 gi maramda miyamna i paw khanglabasu C19 gi hangdokliba common control room dagi khangba yaragani masigi number na 18003453 ni hairi nakalamaromda laina asi makhatana sandorokna ba state langaki maikai digi akan bathabak lokhotlibani Manipur gi tongan mafam singda hida kapthok paga loinana sanitization gi thabak pangthok paga loinana miyam wakhal tanana ba awareness sing pangthok na rekli laina asidagi ngakthok na ba miyam yumna gi mapan tholak pa thingna ba police ki maikai digi so akan ba section thorong lokhotli serak asida curfew ma di lockdown thugaiduna lambi asa awok tawribasing phagatli masigi manungda miyam gi damak nongmada sangdraba yadraba sana thaknaba polam sing phanganaba thabak suk paikhatli loinana miyam da sing hawaina singba polam sing yenmaga loinana thaknaba ising marang kaina phangdaba mafam singda thaknaba afaba ising yenbagi thabak suk sathari C19 asiga mari lainana Rajya Sabha gi MP Dr. R.K. Ranjan miyam da lockdown amadi curfew lairinge manungda miyam na yumna gi mapan thoktaba amadi mi amaga sokna samnadana ba appeal torokli amaromda Bishnupur district ki ningthau khong canal manakta pangthokkiba khunja singda sana thaknaba pot yen thokpa amadi sanitization gi thoramda Dr. Ranjan na miyam pundana ba amadi ma akoi bigi mafam sing taru tanana lainaba haiki Nambol Police Station Imphal Airport amadi DDK Imphal da su Dr. Ranjan na sanitization gi polam sing en thokhi
laina asidagi ngakthoknaba Chuchangpur district administration na Myanmar district aduga lonaba ngangphai paring thingkhre marang asida ADC Chuchangpur gi chief executive officer Laltha Zaman district adugi karbarwala singi mifam ama kauduna miyamna sana thanaba polam sing ningthina phanganaba poktak pikre nakalamaromda Assam da nauna C19 positive oiba miyoi mari thengnabadagi state aduda puna C19 positive oiba miyoi taraga taruk sukhre positive oiba miyoi sing adu Guwahati Medical College ta layengli hauji makhoi phibam khudong thiningai oidre hairi C19 na naraba to miyoi sing amadi Silchar Medical College ta layengli miyoi sing adudi Delhi gi Nizamuddin tablik mifam da saruk yarba miyoi ngaktani hainasu pauksi esina phongdurogli aduga atopa muroiba paukhra su makhata na pizage miyam mapan thoktre habigi wabiganu tha asigi June phawbada masa masagi account lupa songa sanglagani CM Nizamuddin tablik conference saruk yarba singi mathakta FIR lokhalagani lockdown amadi curfew na maram oiduna miyam na yum da lairinge matamda khara dangda oirabasu kanana bahaiduna prime minister gi scheme zandan gi makhada laibak asigi miyoi nupi kor sani romda Apirl tha asidagi hauraga tha ahum masa masagi account da lupa songa haplagani amasung sanglagani haina chief minister nongthongbam birena phungdokre CM secretary ta pangthokba pawgi mifam amada CM na haiki miyam na mi pundana ba khotna ba galoina na yum dagi mapan thokpigano miyam na yum dagi mapan thoktre haiduna sana thanaba phangloi habigi awaba labigano lenga asina matam gi matung ina miyam gi yaifana ba thabak lokholakani miyam na khudong sadana mayok na riba asigi yenglaga curfew lockdown komthokna ba pokta pikre sana thaknabagi matangdadi miyam gi oina thabak lokholakani miyam na yum dagi mapan thoktre haina wabigano PM na tha ahum haibadi handak Apirl tha dagi lakliba June tha haibadi tha ahum asida prime minister gi scheme zandan gi makhada masa gi account lupa songa sanglagani masida natana manirega makhada leba asigi miyoi kor tarago humdogi supnagi humphugani thoida nomagi kusuma lupa chamaga marfugani thoigi sangna torambadu lupa sani gi anida hengatkhre senior citizen laireba lukhabri sing amadi miman nadraba miyoi kor ahumda lupa lising amam ex gracier oina masa gi account piraklagani PM Kisan Yojana gi makhada lawmi kor nipan ga point tareta satlibe Apirl tha asigi ahan sayol lengak na lupa lising ani makhoi gi account haplagani hana lupa lising taruk hapa adu irang asina maram oiduna mangjong na lupa lising ani si hapani CM na makhata na hai tha asigi seset taraga humdoi digi taraga manga phawa pangthokhiba muslim singi Nizamuddin tablik ki jamata saruk yarba miyoi singi mathakta home minister gi pauta ki matung in National Disaster Management Act ki makhada FIR lokhalagani conference aduda saruk yaroba India gi tongan state singdagi mi kya C19 nare masigi manungda Assam dagi su yorambaga loina Assam da laina asina naba masing taraga taruk sukhre laina asina naraba sing quarantine tawduna thamli masida miyamna mi paibigano laina asi sanghandana ba khwaidagi phaba pamaidi miyam mapan thoktaba amadi mi amaga samnadabani Manipur goina hauji lakraba miyoi taret aki manungda kokta dagi amadi negative oiramle aduga Lilong dagi amana positive oire aduga conference aduda saruk yaroba sing karigi taktribano haina home ministry gi National Disaster Management Act ki makhada FIR lokhotnaba khangalakpadagi thabak lokhotle C19 ngamari leinana lainga asina zeriba mau amasu Myanmar gi ngangkhaida akonba thabak lokhotli Myanmar da hojik laina asi paksana sandorakli Myanmar ga more behang amadi mafam adugi phawdok phawjin jaba lambi sing miyam na phawdok phawjin tawduna leire lambi phawna pam asi aikhoina khangdok le mafam kuntra khangdok laga mafam manga taruk thingba haure Sandrel Tamenglong bahang Chuchangpur da thingba haure atai mafam singsu athubada loisilagane aduna miyam na yumdagi mapan thoktabana laina asidagi ngak thoknaba khwaidagi phaba hidakni tangai phadaba leirabasu laingak na lokholakpa matam ngi matungina pot leiba thokpiyu pot laibida krik ina bagi muhutta meter amamam lapna lairaga laibi yu haina su CM na appeal tarokli aduga maru oiba point khatang amgo hajaramge manirega gi makhada leba asigi miyoi kor tarago humdogi supna humphugoni thoida nomagi kusuma lupa samaga marfugoni thogi sangna torambadu lupa sani gi anida hengatkhre senior citizen lairaba lukhrabi sing amadi mimanadraba miyoi kor ahumda lupa lisik amamam ex gracer oina masa gi account piraklagani PM Kisan Yojana gi makhada lawmi kor 8.7 da satliba Apirl tha asigi ahan ba sayol lengak na lupa lising ani makhoi gi account da habrak lagani haina su processing asigi kuthang da phongdur orli aduga ma'am aina semjare video asida soikiba lankiba yarsu ma'am na ngakpigani aduga ano pa update lakpaga update tawnaba ngamnaba honna jarake aduga soikiba yarsu ma'am na ngakpiyu aduga ma'am da karigo makhara khadang ai sengdoksage
ꯃꯌꯥꯝꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗ ꯀꯣꯃꯦꯟ ꯄꯤꯔꯛꯄ ꯃꯇꯝꯗ ꯀꯣꯃꯤꯅꯦꯜ ꯁꯥꯒꯠꯄ ꯌꯥꯕ ꯏꯔꯥꯡ ꯍꯧꯕ ꯌꯥꯕꯒꯤ ꯃꯑꯣꯡꯗ ꯀꯣꯃꯦꯟ ꯄꯤꯕꯤꯗꯅꯕ ꯍꯥꯏꯅꯁꯨ ꯃꯅꯤꯄꯨꯔ ꯇꯣꯞ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯄꯤꯜ ꯇꯧꯖꯔꯤ ꯑꯗꯨꯒ ꯃꯌꯥꯝꯅ ꯁꯣꯏꯈꯤꯕ ꯌꯥꯎꯔꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯑꯗꯨꯒ ꯍꯧꯖꯤꯛ ꯅꯥꯗꯅ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛꯁꯨ ꯐꯒꯠꯇꯨꯅ ꯑꯗꯨꯒ ꯑꯅꯥꯕ ꯃꯁꯤꯡꯁꯨ ꯍꯦꯟꯖꯤꯜꯂꯛꯇꯅꯕ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯊꯧꯅꯤꯁꯤ ꯍꯥꯏꯔꯒ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯒ ꯑꯞꯗꯦꯠꯁꯤꯡꯁꯨ ꯁꯣꯏꯗꯅ ꯇꯧꯖꯔꯛꯀꯦ